ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯄꯥꯟꯒꯤ ꯑꯣꯏꯕꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯀꯦꯔꯦꯂꯥꯗ COVID-19 ꯁꯦꯐꯇꯤꯒꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯣꯏꯅ ꯃꯥꯛꯁ ꯎꯞꯇ꯭ꯔꯕꯗꯤ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯦꯔꯦꯂꯥꯗ COVID-19 ꯁꯦꯐꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯛꯁ ꯎꯞꯇꯅ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯁꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ COVID-19 ꯂꯥꯏꯆꯠ ꯃꯨꯊꯠꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯁ꯭ꯇꯦꯠꯀꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯁꯣꯏꯗꯅ ꯐꯦꯁ ꯃꯥस्क ꯎꯞꯀꯗꯕꯅꯤ ꯑꯃꯗꯤ ꯄꯣꯠꯆꯩ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯄꯨꯟꯕ ꯃꯐꯝꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯀꯥꯡꯂꯣꯟ ꯃꯈꯥꯗ ꯃꯤ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯃꯤꯇꯔ ꯑꯃꯃꯝ ꯂꯥꯞꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯌꯥꯎꯔꯤ ꯍꯟꯗꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯄꯤꯗꯦꯃꯤꯛ ꯗꯤꯖꯤꯖ ꯑꯣꯔꯗꯤꯅꯦꯟꯁꯀꯤ ꯑꯅꯧꯕ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯃ ꯆꯠꯅꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯥꯏꯗꯂꯥꯏꯟꯁ ꯑꯁꯤ ꯂꯥꯛꯂꯤꯕ ꯏꯪ 2019ꯒꯤ ꯖꯨꯂꯥꯏ ꯊꯥ ꯐꯥꯎꯕ ꯆꯠꯅꯍꯟꯅꯕ ꯁꯔꯀꯥꯔꯅ ꯊꯝꯂꯤꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯁꯤ ꯉꯥꯛꯅ ꯆꯠꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯂꯨꯍꯣꯡ ꯈꯨꯗꯣꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ 50 ꯈꯛꯇ ꯇꯝꯕꯒ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯔꯝ ꯑꯣꯏꯔꯒꯅ ꯃꯤꯑꯣꯏ 10 ꯈꯛꯇ ꯇꯤꯟꯕ ꯋꯥꯐꯝ ꯒꯥꯏꯗꯂꯥꯏꯟꯁ ꯑꯗꯨꯗ ꯌꯥꯎꯔꯤ ꯃꯈꯥ ꯇꯥꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯏꯕ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯃꯤꯌꯥꯝ ꯄꯨꯟꯕ ꯊꯧꯔꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯊꯧꯔꯝ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯄ ꯙꯔꯃ ꯐꯝꯕ ꯊꯥꯒꯠꯄ ꯐꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯄꯔꯃꯤꯁꯟ ꯌꯥꯎꯕ ꯇꯥꯔꯕꯁꯨ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯔꯣꯏ ꯗꯨꯀꯥꯟ ꯑꯃꯗꯤ ꯑꯇꯩ ꯀꯃꯔꯁꯤꯌꯦꯜ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡꯗ ꯑꯃꯨꯛꯇꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯁꯇꯃꯔ 10 ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯒꯥꯏꯗꯂꯥꯏꯟꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ